पाउचेद यंपम उइबा मर उइबा पाउ खरा अपडेट तौजरी एनपीपी की कैंडिडेट रमेश की वर्कर्स सिंगना लाइफ अटेम्प्ट तौरकबकी मरम पुंकुन गे मरी की मनुंगदा सेंगदोरकदबनी JYDC ngarang nubidang pung mapan rom tabada my infal kendra ki National People's Party NPP के कैंडिडेट origin bam ramesh की yung की थोंगल द NPP की वर्कर्स सिंह फबाक साउद लैबा मसा की युम द गरी तोंगतुन हलकपा जॉइंट यूथ डेवलपमेंट कमिटी JYDC ऑफ my infal मिदै पंगल गे member makak mahum amir da live adem torokpa amasuk gari thugarakpa se my infal kendra da minority oin da laiba midai bangal sing bo kari su leitana khan bagira haiba sabsaba maram pung kun gamari manung da sangdora kadabani aina JYDC ki maike dagi phongdorak le ngasi my infal bangun mai lekai da phangthoki ba pawmi sing ko unavada JYDC ki member se sabam asobana hai ngarang no bidang pung mapan rom ta bada JYDC ki member makak mahum amir na mahakal loinana makoi mioi ahumna sandel da leiba pasegi jumda chaluraga jumda car tongduna halak bagi lambida sangmajin thongam da leiba NPP ke candidate orikin bam ramesh ki jumgi thongal da NPP ke workers in lambi thatuna gari khamlake makoi na mi se baya ba utubwa tu paiduna amir tharokba bidcar registration number MN05A 7391 gari thuai baga loinana amir da life adem tawrake asigumba NPP की workers in the Satarkiva kahin pathong asi JYDC na akan ba mamuda kandem tawe NPP की workers in the Karigumba akai bathabak amada su tawkhidaba chumna yumda hanjarakba amir da Satarkiva lab atem adugi matangda pungkun mari ki manungda NPP की maikai dagi sengdoraktrabade my infal kendra da mitai fangal sing na khundariba mafam sing da sangchilakpa khongjangda thorakpa afafata ki daida sing urikhimbam ramesh amasum haki NPP की workers in pugadabane Karigumba sengdoktragadi NPP candidate Ramesh na my infal kendra gi midai fangal sing da khundaba mafam da election campaign lakum matam da thoganing da pathok thorak lagadi madugi daita pugadabani ana se sabam asobana phongdoke magna makhatana hai sengmajin fabakjau lafuba tera lambi da chaliba gari sing da karigumba amata tawdra ngarang amir gi gari ka khamlag live attempt tharokpa masong gari thwara kiwa asi mahagasi midai pangal mazani kari su topangam laroi haibagira Pabakso da leiba mioi ni sengmajin thongam da leiba mioi sing da kari su tawpangam loi haina khanbagira mai infal da leiba mitai pangal singbo kari su leitana ubagira haiba pungkon bari ki manungda orikimbam ramesh amasong magi workers in the sabjaba maram piraga sengdora kadabani aike amarom da ngarang sengmajin thongam da leiba mai infal kendra ki NPP ki candidate ramesh ki jumda thongal da NPP ki workers in the sadharki bathong adubo pendaba amasung janing da phongdo to nangasi My infal kendra ki polling station 23/35 fabak sau sagada balherakta miyamla thoruk tunu wakat mifam phamkre wakat mifam atuda makak mim amir amasung haka saminava mioi ahumda NPP ki candidate urikimbam ramesh ki workers na live attempt tawbaga loinana gari thogai ba yaningde NPP downtown urikimbam ramesh downtown haiba kholau kaya lauke ngarang thokiba gari thogai rakbagi thawdok adugi matangda fabak saudagi amirna phongdorakibada ngarang makhoi hum puna santel da yum pan kiwa maki masegi manakta saluraga yum da halakbada lagli betaraga nitoi suba Manipur Legislative Assembly mikal da my infal kendra da NPP ki candidate oiriva orikin bam ramesh ki yum ge thongkal da NPP ki worker ni haiba mioi kharana gari thatuna khamlaba matungda BJP ki worker ki gari ni thuai gadabani aidon makhoi kharana mi si ba yaba utup watop saina jingba puthor laga magi gari thuai baga loidan life attempt tawrakhe Madugumba tawdok thuktanaba NPP ki candidate amasung mari lainaba authority na akan bambiang changbiduna control tawbiyo crime ki thawung satharki basing adu fagatuna matik saba serak bibiyo asumna pamdaba tawdok makha satharak lagade madugi mayukta miyam ki eba asauba ihu lakpa yai haina amirna phongdokhe ngarang ki thawdok adugi matang da pendaba phongdok loduna amir ki loinabi sajidana hai ayaki ipu roibada life attempt tawbaga loinana garina singba thugarakpa si pende democracy satpa lebakni voters in apamba candidate da vote pijabagi hak lai Mikal gamari lainana rajniti ki akuba miyang amagi makhada amhake mafuroi bedasa tarakiba etekadu matungda amukhana tawiganu aike Nagala maromdana lale aise drive fawa wakan mifam phangane ngarang nubidang pung tara ta dringai mamangda mai infal anilong bida gari amuba anida lakpa mioi kharan laikai asida leiba maira vibe sina maira family ngeda lakleba mioi sing aduna makoina maira family ba adu kanagi ayaba yawraga family bano makoi ki mina soklaga Bakwai na tumin na laigadra mayra family basing adu kaplaga hatlura hain aki akang pokalam le lagraba miyo sing adu mamay mamdi kumjen pana masak khangawdre adu pamakoy ki manungda jumnam rojen kauba made masak munda khangawre aina anilongbi ngasi anilongbi da pangthopa wakat mifam amada mayra paibi
oiribi ningthojam santina phangdokre mana makha taradona haikibada rojen gi masak badagi lagleba miyosing adu BJP ki workers in aiba khangba ngamle miyosing aduna anilong bida leiba Congress party ki office ki mayuk na bada leiba NVP ki office amada ki han khanganba loirba matung Congress party ki office ta amuk sang silaglaga maduna family bana fishing da nongmai utuna hat kani hana khellambane lagleba miyosing aduga makoi ga chap chaba wangang nagi hana khan kibani aduba miyosing aduna nongmai sin naraga ki akhang pirakpada ki mana 5 fishing adu ki duna hawalaga sian na khibane asomna aki hakam pokan bagi thawdok asi makhatana thoktanaba maril airaba singna biyang changbiyo thawdok adu kanana thokalibano haibadu sengdok tuna lale haijriba fawwa wakat mifam asi makhatana dumak phamkhigani rojen masak khanghawra bani police nam hakwa fadun amadi makoina fariba nongmay adu su bhagat biyo loina na kendra asida BJP na satharliba kahin ba thawng asi isian miyang changbiyo aike atopa pau amadana Uttar Pradesh ki anisuba tangka chemical da mirip oiriba taraga ni thoina larik ahite samaga taraga marina class 8 fawu khaktamak tamme UV Dhantak Pangthok Liver Assembly Vehicle Asida Mirip Oibasing Marunda Samaga Sumna Anina Postgraduate Candidate Duga Tarukna PhD ni Ana for Reforms Advocacy Group Uttar Pradesh Election Watch and Association of Democratic Reforms ki maike dagi phangdoragle February taraga marida state adugi district mapan ge assembly kendri yang higa mangada Mikhal Pangthok adore Reboration makhatana haribadi anisuba tangka ki Mikhal asigi tamok punam mirep samga marfuga taruk nomination file taruk bagi manungda samga marfuga mari mirep oibe yakre Analysis asigi matungin adi supa tangka ki wena pangthoka doriba Mikhal asida mirep oiga doriba singe marungda candidate taragani thoi di larik haite candidate humfuga tarit na larik hai candidate taragani thoi na class 8 pass tawre candidate kuntraga mangana class 8 pass tawre candidate jangkai gani pa na class 10 aduga candidate marfuga ni pa na class 12 pass tawre graduate candidate samaga sukni pan ni pan yauri candidate marfuga pa na graduate professional samaga sukna anina postgraduate taruna doctorate mangana diploma holder re Mirip oiriba singi manungda candidate jangkai ka tarukti sahi kun manga tagi kontra phawba gi manungda lai mirip sama yangkai na sahi kontra ga mathoi dagi nifu ga mathoi phawba nifu mathoi mirip sama yangkai na sahi kontra ga mathoi dagi nifu mirip sama ga humputra mathoi na sahi nifu ga mathoi dagi yangkai mirip sama kontra na sahi yangkai ga mathoi dagi humfu mirip humfu ga nitoi na sahi humfu ga mathoi dagi humputra mirip daruk na sahi humputra mathoi dagi sahi marfu aduga amana sahi marfu ga mathoi gi mathakta lai aire Ani sobat tangka ki Mikhal asida mirip oiriba sing asigi manungda candidate jamanga taramanga na novani aduga candidate humfuga mapanna novini tangka tarit thona fang thokadaba UP ki Mikhal asigi fal mars tara dalang thokadabane hijab ro gi matangda atopal vaccine thil pinanaba honaba taramna okte MEA Karnataka da Muslim nofi mahairoisin hijab ublaga mahairoisin sinda sangba yaroi habagi asobo wathok ama leiriba asigi matangda atopa Lebak yana statement kaya piba amadi irang sagan ba insin basi taram ukti hana Ministry of External Affairs ki maike dagi phangdokre Ministry ki maike dagi phangdoki bida wathogasi internet ki oiba issue ni wathogasi ki matang da Karnataka High Court judicial examination sathari bane Ministry asigi spokesperson Arindam Bhaksina Twitter da thadura khiba warol amada haribana Karnataka ki educational institution khara da dress code ki matang da hausil laribi issue asi Karnataka High Court ki judicial examination makha da laire Aikoi constitutional framework amsung mechanism ga iroina aikoi democratic ethos amasung policy na isu asigi warosin ama pragna na bahonare India ki maramda mamutana khangbasing adwadi thagalri aduba lebak manung ki oiba isu da irang chagana na insin bagi thawung sing adudi taram okte haire lairiba wathok asigi matang da Supreme Court ki maike de su isu asiga mari laina na tharakiba petition amada hatu na hearing sa thabaya khidrabane Karnataka High Court ki maike de su wathok asigi matang da tha asigi Taragamari da hearing sathanaba matam lepkhrabane BJP na amuk hana sakti parabadi Uniform Civil Code draft taunanaba panel semgani CM Dame Uttarakhand Mikhal Pangthok kadaba namit ni khaktang airaba matam asida Uttarakhand ki Chief Minister aduga BJP ki lusingba amusu airaba Puskar Singh Damina haikiveda andagi Mikhal asidam hakke 14 na amuk hana sarkar parabadi Uniform Civil Code draft taunanaba thobada form tawgane Harba Uniform Civil Code asina state atu da leiriba mioi khudingmak makoi gi thajabagi matung ina lohongba khainava paripuri gi lanthom phangobagi matang amasung land property gi matang da chammanaba law ama thamgane state atu da Uniform Civil Code asi athubada thabak to onthok pana bipum khudingmak samana fa hak adu fangbang aman badana tana social harmony women empowerment da su hena mafangal kalhan bagalon state atu gi identity manghantanaba thamnanaba khonabada asobo mating oigane Chinese Army na Ladakh ki Indian territory da sangchilaklaga sahasingna sajik java fawwa haidorakre haukiva January 21 da Chinese ki lanmi VL na Ladakh ki Indian territory da sangchilaklaga
Mafam aduda sa sansingna sajik charibasing adu hoidoraki video amagarang Eastern Ladakh ki Nayoma sub division ki block development council ki chairperson Urgen Chodun Tagalakre. Second nifu ga mga sang video clip atu dami makana Ladakh ki den territory de sajik charibas sa sansing adu hoidorok pa uki. Eastern Ladakh Susul area daki Ladakh Autonomous Development Council ki member consok member asina Chinese army na sa sansing hoidoraki area adu chap chan ole. Border की एरिया सिंग द फेंसिंग खादा भरम यामना सासन सिंग की सजिक फान ब चटपद लेरिबा ngखै द सारुक अदो खंगदबर हेंजन संगसिलु बसु यावी मरमतुना लदाख की मियाम की मेके दगी हाना दगी हुना लेबाक अनि के मरक द लाइन ऑफ एक्चुअल कंट्रोल अदो थामना द तंगना तुना लाखिबने मसना सासन सिंग अमदि मियाम द हेना सेफ्टी ओइगने border area द लेबा सिंग असिदे कोइसे चलगा हिंगना द बगी लंबी थीबना मखोइदा खोदोंग चाबा किया अमसु मयुक नै हाइरे मखा तरकबा अतोप मणिपुर की पाव अमखक तंगा Blank fair tauruba score log thokre. Mikal Gamari Lane Tokva Kanasanabi Irangama Laxanaba Honabada. Blank fair tauruba Karau Kendragi NCB Kimerev and my Kangi score log thokre. Tawantuba Zaning the Wafong to the candidate as workers in the Irilmung police station gay. OC Atu the transport town of Bamari Lane in the taxi lagli. Are the contents in a sigimar with Pau Kara Asiba Pautam Zariba. Madiborocal News YouTube channel on the Facebook page Asidagi Young Biriba Punamak Tagazari. Channel asan atom da kana rabadi subscribe to bi trivias and subscribe to bi rambolo inana like and share to bus kawi kan namba ko amakana thagachari